Aranba mawongda Aadhar card saribasing hanna thingsi Aranba ILP ki card paiba meegi masing hengatlakkani hanna Joint Committee on Inner Line Permit System JC ILPS ke convener Thiam Sarat Chandran phongdokre wafam asing ase ke sampat konjung hazari lekai de label office ke office to pangtho ke pau gi mifam da mahakna phongdokhibane mahakna makha thana hai Manipur da choba business tawriba ma telenga ke official kharaga manaduna Aranba mawongda miyoi lising ahum ga chamanga romgi labor card saramduna tongan mafam manga de Manipur police ke team na fagat bas se magthagale amade lenga sina lamdam asige lahumi kanna bahona badal khalakpa thabak khudingmakta JC ILPS na sarukyagane Manipur da niyom kai na changshilakpa mitop mian ja sing khandok na ba lup asina jahi kya dagi hona duna lakle masida natana lamdam masida mapan lamdagi changlakpa mitop mian ja sing ase ningthina makoi gi saktak che mapung fa na check tawrabra haiduna tongan mafam singla chatuna ging shuluba matamda mafam kharadade mawong marin ta dana thabak tawramba thengnaki masida natana Aranba mawongda Aadhar card ama ILP card saduna sandan lambi thiriba miyoi sing nasana khangna changjarak Trabadi look asna lokalakpa tabak shingda thurakpa afafate ke daita khudingmak nasana sana pujagadabani haina so phongdoki Indiagi wang degi atau country sendiri hai tare kami hari Myanmar Bangladesh Nepal segumba country sendiri sangat pak untuk hai ani ini pun menjadi lesi baru ini lain pam sistem na koina paket seriba masih guideline si tambani maramdi koina leba maning sida di state sendiri sangat pak mitok sing hai tare sim regulate tauna ba mori samthok changjin koina sanana ba hai tare mo yang koina leba layer matunda hanliba khokiba leirana adigi parmi supaya ga lehan basibu inalai parmi system sina tawa hai tare juga hujiki koini lebak sigi wangda ideagi wangdi sangat ko mitok singina koini NRC hari foreigner maka matungina NRC taw matungda mo si Indian citizen la na tabra handu og matungda koini lebu koini